ꯈꯨꯔꯨꯝꯖꯔꯤ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯍꯥꯟ ꯇꯔꯥꯃꯨꯛꯆꯔꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯀꯥꯔꯇꯨꯟꯁꯤꯡꯗ ꯀꯥꯔꯇꯨꯟꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯀꯔꯤ ꯐꯣꯡꯗꯣꯛꯂꯤꯕ ꯀꯔꯤ ꯋꯥꯈꯜ ꯈꯜꯍꯟꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯁꯟꯗꯣꯛꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯂꯧꯈꯠꯖꯒꯦ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯣꯟꯊꯣꯛꯄꯅꯤ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯖꯗ ꯃꯐꯛꯇ ꯂꯩꯔꯦ ꯀꯅꯥ ꯃꯥꯟꯒꯦ ꯌꯦꯡꯉꯨ ꯇꯥꯏꯕꯤ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯒꯤꯇꯔꯒ ꯈꯣꯡꯗꯅ ꯃꯌꯥꯝ ꯏꯁꯩ ꯁꯛꯑꯦ ꯑꯗꯨꯗ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯥꯏꯕꯤꯅ ꯁꯛꯀꯦ ꯁꯤꯗ ꯍꯣ 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 ꯚꯣꯠ ꯆꯣꯔ ꯒꯗꯤ ꯆꯣꯔ ꯑꯗꯩ ꯚꯣꯠ ꯆꯣꯔ ꯒꯗꯤ ꯁꯣꯔ ꯍꯥꯏꯕ ꯚꯣꯠ ꯍꯨꯔꯥꯟꯕ ꯅꯪꯒꯤ ꯆꯧꯀꯤ ꯊꯥꯗꯣꯛꯑꯣꯅ ꯁꯤꯗ ꯃꯌꯥꯝꯅ ꯅꯣꯛꯁꯜꯂꯒ ꯍꯥꯟꯅ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯣꯠꯅꯤ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯟꯅꯈꯤꯕ ꯃꯌꯥꯝꯗꯨ ꯁꯤꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯑꯅꯤ ꯊꯣꯛꯅ ꯈꯨꯊꯥꯡ ꯑꯅꯤ ꯊꯣꯛꯅ ꯆꯪꯈ꯭ꯔꯕꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯈꯦꯝꯆꯥꯟ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯃꯌꯥꯝꯁꯨ ꯆꯪꯈꯤꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯥꯒꯤ ꯇꯤꯝ ꯂꯩꯕꯁꯤꯡ ꯊꯥꯒꯠꯅꯕ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯅꯤꯅ ꯅꯨꯡꯉꯥꯏ ꯂꯤꯂꯥꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯧꯅꯩꯁꯨ ꯌꯦꯡꯁꯤ ꯀꯅꯥꯅ ꯀꯔꯤ ꯋꯤꯟꯅꯔ ꯑꯣꯏꯕ ꯉꯝꯕꯦ ꯃꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯃꯤꯁꯤ ꯑꯗꯨꯒꯨꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯀꯥꯟꯗ ꯆꯥꯎꯈꯠꯄ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯑꯗꯨꯅ ꯆꯠꯅꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗꯨ ꯑꯩꯈꯣই ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗ ꯂꯥꯎꯅꯔꯤ ꯃꯌꯥꯝꯁꯦ ꯚꯣꯠ ꯆꯣꯔ ꯒꯗꯤ ꯁꯣꯔꯅ ꯁꯤꯗꯩꯗ ꯅꯣꯛꯑꯒ ꯇꯧꯔꯤ ꯃꯌꯥꯝ ꯒꯤꯇꯔ ꯈꯣꯡꯗꯅ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯂꯥꯎꯅꯔꯤ ꯃꯌꯥꯝ ꯑꯃ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯍꯧꯖꯤꯛ ꯂꯥꯎꯔꯤꯁꯤꯅꯤ ꯑꯗꯨꯅ 2027ꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ 26ꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯩꯈꯣꯏꯒꯤ MP ꯒꯤ ꯁꯦꯟꯇꯔꯗ ꯀꯔꯤ ꯂꯥꯛꯄ ꯂꯥꯛꯇꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯁꯤꯗꯩꯗ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯑꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅꯤ ꯂꯣꯏꯔꯦꯗꯅ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯥꯕꯒ ꯗꯥꯛꯇꯔ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗ ꯉꯁꯥꯏꯒꯤ ꯑꯅꯥꯕꯁꯤꯅ ꯍꯥꯏ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯤ ꯂꯥꯌꯦꯡꯂꯒ ꯐꯩꯌꯦꯗꯥꯏꯅ ꯍꯥꯏꯕ ꯑꯗ ꯗꯥꯛꯇꯔꯁꯤꯅ ꯈꯨꯝꯃꯤ ꯚꯣꯠꯇ ꯊꯤꯀꯥꯗ ꯅꯨꯄꯤꯗ ꯖ꯭ꯋꯥꯔꯗ ꯉꯥꯎꯔꯤꯕ ꯃꯈꯣꯏꯗꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯆꯤꯡꯗꯕ꯭ꯔꯥꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯤ ꯂꯥꯌꯦꯡꯂꯒ ꯐꯩꯌꯦꯗꯥꯏꯅ ꯑꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯇꯦ ꯃꯥꯅ ꯑꯗꯨꯝ ꯍꯪꯉꯤꯅꯦ ꯃꯊꯪꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯚꯣꯠꯇ ꯉꯥꯎꯕ ꯊꯤꯀꯥꯗ ꯉꯥꯎꯕ ꯅꯨꯄꯤꯗ ꯖ꯭ꯋꯥꯔꯗ ꯉꯥꯎꯔꯤꯕ ꯃꯈꯣꯏꯗꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯆꯤꯡꯗꯕ꯭ꯔꯥꯅ ꯉꯁꯥꯏ ꯑꯅꯥꯕꯁꯤꯅ ꯍꯪꯉꯛꯄꯅꯦꯕ ꯁꯤꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯨꯡꯉꯥꯎꯅꯤ ꯃꯤꯁꯦ ꯚꯣꯠꯇ ꯉꯥꯎꯕ ꯊꯤꯀꯥꯗ ꯉꯥꯎꯕ ꯅꯨꯄꯤꯗ ꯉꯥꯎꯕ ꯖ꯭ꯋꯥꯔꯗ ꯉꯥꯎꯕ ꯌꯨꯗ ꯉꯥꯎꯕ ꯁꯥꯏꯀꯜꯗ ꯉꯥꯎꯕ ꯃꯌꯥꯝ ꯈꯨꯡꯉꯥꯎ ꯂꯩꯗ ꯉꯥꯎꯕ ꯃꯥꯏ ꯈꯨꯡꯉꯥꯎ ꯂꯩꯔꯤꯅꯤ ꯑꯗꯣ ꯂꯩꯗ ꯉꯥꯎꯕ ꯀꯔꯤꯗ ꯉꯥꯎꯕꯗꯨꯗꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯅꯠꯇꯦ ꯑꯩꯈꯣꯏ ꯚꯣꯠꯇ ꯉꯥꯎꯕ ꯊꯤꯀꯥꯗ ꯉꯥꯎꯕ ꯅꯨꯄꯤꯗ ꯉꯥꯎꯕ ꯖ꯭ꯋꯥꯔꯗ ꯉꯥꯎꯕꯁꯤꯡꯁꯤꯗꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯆꯤꯡꯗꯕ꯭ꯔꯥ ꯁꯤꯅꯦꯕ ꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯑꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯃꯣꯏ ꯃꯁꯦꯟꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯏꯂꯦꯛꯇꯦꯠ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯉꯥꯛꯇꯅꯤ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯩꯈꯣꯏꯕꯨ ꯂꯨꯇꯔꯅꯤ ꯍꯥꯏꯕꯤꯔꯦꯅ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅꯖꯗꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤ ꯅꯨꯡꯉꯥꯏꯕ ꯔꯤꯖꯜ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯈꯜꯂꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯍꯥꯟꯒꯩ ꯋꯥ ꯉꯥꯡꯗꯕ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ MLA ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯏꯌꯥꯔꯄꯣꯔꯠꯇ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯎꯅꯍꯟꯗ꯭ꯔꯕ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯗ꯭ꯔꯕ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯂꯛꯇ꯭ꯔꯕ ꯃꯣꯏ ꯔꯤꯖꯥꯏꯟ ꯇꯧꯅꯦꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯕ ꯌꯥꯕ ꯄꯣꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJP ꯀꯥꯡꯕꯨꯁꯤꯡꯒꯤ ꯐꯛ ꯊꯧꯗꯣꯛꯑꯒ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯃꯒ ꯃꯗꯨꯗ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯌꯥꯏ ꯑꯗꯨꯅ ꯔꯥꯖꯅꯤꯇꯤꯗꯗꯤ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯔꯤ ꯔꯤꯖꯜ ꯂꯥꯛꯀꯦꯁꯨ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯈꯪꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯉꯥꯏꯅꯔꯤꯁꯤ ꯗꯤꯋꯥꯂꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯤꯔꯛꯀꯗ꯭ꯔꯥ ꯄꯤꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝꯁꯤ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯁꯤ ꯑꯗꯨꯅ ꯗꯦꯜꯂꯤꯗ ꯆꯪꯅꯈꯤꯕ ꯉꯔꯥꯡ ꯐꯥꯎꯕ ꯎꯅꯗꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝꯁꯤ ꯂꯩ ꯑꯗꯩ ꯑꯩꯈꯣꯏꯅ ꯀꯟꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕꯁꯨ ꯃꯌꯥꯝꯁꯤ ꯐꯣꯟ ꯄꯥꯏꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯍꯜꯂꯛꯇꯕ ꯑꯗꯨꯅ ꯌꯦꯡꯁꯤ ꯀꯔꯤ ꯂꯥꯛꯀꯗꯒꯦꯁꯨ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯗ ꯃꯄꯥꯒ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯗꯨꯗ ꯃꯆꯥꯁꯤꯅ ꯕꯥꯖꯤ ꯊꯕꯛꯁꯨ ꯐꯪꯂꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯒꯦꯅ ꯍꯥꯏꯕ ꯑꯗ ꯃꯄꯥꯁꯤꯅ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯤ ꯊꯤꯕ ꯐꯪꯅꯕꯅꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯗꯣꯅ ꯅꯣꯛꯅꯤꯡꯕ ꯄꯣꯠꯅꯤ ꯃꯥꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕꯅꯦ ꯕꯥꯖꯤ ꯊꯕꯛꯁꯨ ꯐꯪꯂꯔꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯒꯅ ꯊꯕꯛꯀꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯤꯁꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯤ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯒꯣꯜ ꯃꯦꯗꯥꯂꯤꯁ ꯐꯪꯕ ꯃꯌꯥꯝꯕꯨ ꯈꯜꯂꯛꯄꯣꯟꯇꯦ ꯉꯁꯥꯏ ꯒꯥꯟꯙꯤꯁꯤ ꯌꯥꯎꯗ꯭ꯔꯀꯥꯟꯗꯗꯤ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯎꯁꯤꯠꯄꯤꯄꯣꯟꯇꯦ ꯒꯥꯟꯙꯤꯁꯤꯅ ꯐꯤꯔꯀꯥꯎꯗ ꯌꯥꯎꯗ꯭ꯔꯗꯤ ꯀꯅꯥꯝꯇꯅ ꯎꯁꯤꯠꯄꯤꯗꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯗꯤ ꯍꯨꯏꯅꯕꯨ ꯑꯩꯈꯣꯏ ꯃꯃꯩ ꯍꯥꯏꯅꯤꯡꯗꯦꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦꯗ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯕꯥꯖꯤ ꯊꯕꯛꯁꯨ ꯐꯪꯂꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯃꯄꯥꯁꯤꯅ ꯅꯨꯄꯤ ꯊꯤꯕ ꯐꯪꯅꯕꯅꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯗꯣꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯑꯩꯈꯣই ꯗꯥꯎꯕꯨ ꯌꯥꯔꯗꯤ ꯅꯨꯄꯤ ꯑꯐꯕ ꯐꯪꯉꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯂꯥꯏꯔꯕꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯤ ꯑꯃ ꯐꯪꯉꯗꯤ ꯁꯧꯒꯠꯂꯦ ꯑꯗꯨꯝ ꯑꯗꯨꯅ ꯉꯁꯥꯏꯒꯤ
ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯁꯨ ꯂꯥꯏꯔꯕ ꯑꯃ ꯐꯪꯕꯗ ꯑꯗꯨꯝ ꯁꯧꯒꯠꯃꯤꯟꯅꯔꯦ ꯑꯗꯨꯅꯤ ꯄꯨꯟꯁꯤꯗ ꯍꯥꯏꯁꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯑꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯑꯗ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯍꯜ ꯑꯅꯤꯈꯛ ꯀꯗꯥꯏ ꯑꯩꯅ ꯁꯥꯕ ꯀ꯭ꯂꯕ ꯍꯥꯎꯁꯇꯤꯅ ꯑꯗ ꯑꯃꯁꯨ ꯇꯥꯃꯣ ꯏꯆꯥꯎꯅ ꯈꯔ ꯏꯍꯧꯅ ꯈꯔ ꯂꯣꯏꯈ꯭ꯔꯦꯗꯥꯅ ꯃꯥꯅ ꯁꯥꯖꯔꯝꯕ ꯃꯌꯥꯝꯗꯨꯅꯦꯕ ꯀꯗꯥꯏ ꯑꯩꯅ ꯁꯥꯕ ꯀ꯭ꯂꯕ ꯍꯥꯎꯁꯇꯤꯅ ꯑꯗꯩꯗ ꯃꯗꯨ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯆꯥꯎꯅ ꯈꯔ ꯏꯍꯧꯅ ꯈꯔ ꯂꯣꯏꯈ꯭ꯔꯦꯗꯥꯅ ꯉꯁꯥꯏꯒꯤ ꯏꯆꯥꯎ ꯃꯇꯝꯗꯅ ꯂꯩꯔꯝꯕ ꯁꯥꯒꯟꯕ ꯇꯨꯔꯦꯟꯄꯥꯟꯗ ꯁꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯄ꯭ꯂꯦꯟꯗ ꯂꯩ ꯊꯨꯝꯖꯤꯜꯂ ꯃꯥꯡꯈꯤꯕ ꯑꯗꯒꯤ ꯏꯍꯧ ꯃꯇꯝꯗꯅ ꯊꯨꯒꯥꯏꯕ ꯌꯩꯈꯥꯏꯕ ꯃꯌꯥꯝ ꯇꯧꯗꯅ ꯃꯥꯅ ꯁꯥꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯇꯦꯠ ꯇꯤꯀꯜ ꯂꯩꯗꯨꯅꯤ ꯇ꯭ꯋꯤꯁꯇꯦꯠ ꯇꯤꯀꯜꯗ ꯌꯦꯡꯕꯤꯌꯨ ꯏꯂꯦꯛꯇꯦꯠꯁꯤꯒ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯀꯃꯣꯟ ꯀꯦꯟ ꯌꯨ ꯒꯥꯏꯁ ꯄ꯭ꯔꯥꯏꯁ ꯑꯣꯐ ꯑꯦ ꯚꯣꯇꯔ ꯋꯤꯜ increase if the opposition intensifies campaign against buying vote ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯃꯟ ꯇꯥꯕ꯭ꯔꯣ ꯅꯣꯏ ꯒꯦꯁ ꯇꯧ ꯉꯝꯕ꯭ꯔꯣ ꯄ꯭ꯔꯥꯏꯁ ꯑꯣꯐ ꯑꯦ ꯚꯣꯇꯔ ꯋꯤꯜ increase ꯄ꯭ꯔꯥꯏꯁ ꯚꯣꯇꯔ ꯑꯃꯒꯤ ꯃꯃꯜꯁꯦ ꯍꯦꯟꯒꯠꯂꯅꯤ ꯀꯃꯥꯏꯅ ꯍꯦꯟꯒꯠꯇꯣꯏꯕ if the opposition intensifies campaign against buying votes ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯚꯣꯠ ꯂꯩꯕꯁꯤꯡꯁꯤꯒꯤ ꯑꯒꯦꯟꯁꯇ ꯃꯣꯏꯅ ꯀꯦꯝꯄꯦꯟ ꯇꯧꯔꯛꯑꯒꯗꯤ ꯚꯣꯇꯔꯁꯤꯡꯁꯦ ꯃꯥꯒꯤ ꯃꯃꯜꯁꯤ ꯍꯦꯟꯒꯠꯂꯅꯤ ꯃꯌꯥꯝꯁꯤꯅ ꯍꯥꯏꯅꯕꯅꯤ ꯑꯩꯈꯣꯏ ꯚꯣꯠꯁꯤ ꯐꯖꯅ ꯈꯜꯂꯒ ꯃꯤꯔꯦꯞ ꯈꯜꯂꯣꯅ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯌꯥꯎꯅꯤ ꯆꯍꯤ 5 ꯑꯁꯤꯗ ꯃꯣꯏꯅ ꯂꯥꯛꯑꯒ ꯌꯦꯡꯕꯁꯨ ꯅꯠꯇꯦ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤ ꯂꯩꯕ ꯂꯣꯏꯅꯃꯛꯁꯤ ꯈꯪꯈꯤꯗꯧꯁꯨ ꯅꯠꯇꯦ ꯀꯥꯟꯅꯄꯣꯟꯇꯦ ꯆꯍꯤ 5 ꯑꯁꯤꯗ ꯑꯃꯨꯛ ꯐꯪꯕ 5,000 ꯐꯪꯉꯒ 3 ꯐꯪꯉꯒ ꯚꯣꯠ ꯊꯥꯗꯒꯦꯅ ꯑꯣꯄꯟꯗ ꯚꯣꯠ ꯊꯥꯗꯕꯁꯨ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯑꯒꯗꯤ ꯚꯣꯠꯀꯤ ꯃꯃꯜꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯚꯣꯠꯀꯤ ꯃꯃꯜꯁꯤ ꯍꯦꯟꯒꯠꯄ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏ MP ꯏꯂꯦꯛꯁꯟꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯃꯤ ꯂꯥꯛ ꯑꯃ ꯍꯦꯜꯂꯒ ꯀꯥꯈꯤꯕꯗꯨ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯊꯝꯕꯥꯜꯒꯤꯁꯨ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯪꯁꯤꯜꯂꯛꯀꯗ꯭ꯔꯥ ꯊꯝꯖꯦꯜ ꯑꯣꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯕꯖꯥꯔꯚꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯁꯦ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯁꯤ ꯃꯌꯥꯝꯅ ꯀꯟꯅ ꯉꯥꯏꯅꯔꯤꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ